Manipuri Students Federation MSF na kumzalisangani kuntaruki Anouba academic session dagi admission process da required document ama OINA wasakche drug free commitment affidavit anti-drug affidavit YAOHANNABAGI matangda Governor Commissioner Education S amadi Director Education S da memorandum PISINKHRE 𝗖cie𝗺𝗺𝗵𝗃 hauduna class 8 dagi 12 fawagi bosem kosem CBSE gi makhada leiriba Manipur da operate tauba mahailoisang pumnamakna Masi sungsoi soitana wasakche drug free commitment affidavit anti-drug affidavit YAOHANNABAGI haina MSF na lautok sakibagi matung ina memorandum adu PISINKHRE hari Loinena Tampaki District Manga Imphal West Imphal East Thoubal Kaksing Vishnupur da leiriba apunba school singbu konsiliba association singdasu memorandum asigi copy sing piragani amadi district kharagi association singi president secretary dasu pisinba hokre hari